अहानबद खंजिनबद कानब मरु ओइब पाउ खरा बीजेपी सौगटपदना सेंग केजी 10 कांग्रेस सौगटपदना सेंग केजी 5 पीरे हाइना प्रधान वाकटख्रे थौबाल डिस्ट्रिक्ट की वांगजिंग तेंथा केंद्र की पोलिंग नंबर 34/37 फुंद्रे अवांग लैकाई की सेंग की एजेना ngasi ayuk siang amasung hawai yenbagi misang mikhai naiba thabak sathare BJP sawatpa miyoi singdana siang kiji 10 pire aduga Congress sawatpa miyoi singdana siang kiji 5 pire haiduna khoisaunaraba miyamna Langathel Gram Panchayat ki Pradhan MD Roshan gi mayumda siang hawai sing adu pusinduna thamlaga wakat mifam sathakre Hiramasigi matangna Pradhan Roshan gi mayumda paumi singa unaba mada MD Abdul Kauba miyoi amana phongdokhibada Phundre awang lakai 34/37 gi agent MD Sherkhana ngasi maki yenpham thokpa chiang amadi hawai yenakhi maduda BJP amadi Congress sawatpa miyoi singda sakthung manana pide siang yenba matamda mafam ani thokna yeli karigi damakta mafam ani thokna yeli bano hangbada mafam amadana BJP sawatpa singini aduga atopa amadana Congress sawatpa singini BJP sawatpa miyoi singdana siang kiji 10 aduga Congress sawatpa miyoi singdana siang kiji 5 pibani haina phongdokhi maduda sathariba aranba thawong asi mari lenaba singna miyeng sangbi phamthoi haiki Hemizal Begum Kobi siang lauribi amana phongdorakpana siang hawai yenbada misang mikhai naiba si pamde ezena yeliba siang asi ex MLA Paunam Brojendagi pibani haibire mathang sahidari BJP gi mingda siang pigani Congress da siang piroi haibire haiki Hiramasigi matangda Langathel GP gi Pradhan MD Roshan na haikibada haujik miyoi kharna maki mafamda complaint ama laklabanina siang yeliba si mahakna UC piduna yelibanina matakaramna yelibano haibadusu yengsilagani Rajniti na amaromda thamlaga niyam sumna yenbigadabani siang yenbada mafam ani thokna yelaga sathung manana siang pidaba haibasi sumde haina su pausi si kuthangna makhatana phongdorakli Pau si lusilakpoina mayamda makhasa tharakpoina health tips angtang mayamda share tawjige ngasidi haukiba ningtham thada nakiba lok thungbaga manaba anabasing COVID-19 oiramba yai study China gi Wuhan amasum United States ki Seattle da leiba miyoi singi khanau gi sor retest yumpham oiraga satakiba analysis amana hairi madudi haukiba ningtham thagi matamda lok thungbaga manaba mongna nakiba miyoi lising kya makhoi adu tasengna COVID-19 nabo oiramba yai haukiba September 30 ga mathoida China na laibak adugi Wuhan da pneumonia paksana sandokle haina lauthokhi matungda anaubo COVID-19 disease COVID-19 ni haiba khangmangam lakhibane masigi matung supnatagi numit kunga mathoini gi matung sahi asigi January gi kunda US ki ahanba COVID-19 gi case report tokhi ahanbu oina COVID-19 gi positive oiba thengnakiba miyo asi Wuhan da leiba imung manung sing unaruraga numit mangani gi mamangna US ta halakhiba masagi sai 35 surba Washington da leiba nupa amane COVID-19 nahaliba virus asi laisat asigi ngalingai matamda karamna sandorakpage haibigi maramda khangba haibisi maram kayamuki damak maru oiba mane maram sing adugi manungda COVID-19 ge fatality rate sapsana khangba haibisi su amane Austin da leiba University of Texas na lusingduna satakiba study amana ngalingai matamda COVID-19 sandokpagi pibam estimate taunaba anauba method ama sijinari method asi COVID-19 ga influenza gi ratio da yumpham oibane China gi Wuhan amasung Washington gi Seattle da diagnose tawkidaba COVID-19 gi case kaya marum laiki phibam asi city ani asida lockdown tawdringai mamang phawba waiki haina researchers singna estimate tawri Lesson Journal Clinical Medicine na publish tawkiba analysis asina phongdokli madudi ngalingai matamda COVID-19 sandokpagi sang asi export singna hana khalamba sangdagi yamna ka hena helamba yai analysis asi mamangda publish tawkraba study ani da yumpham oibani study sing adugi manungda amana China gi Wuhan dagi aduga amana United States ki ihan hanba oina COVID-19 gi case report tawkiba Washington gi Seattle dagi ne miyamna khangnadaba mongna COVID-19 na tumina sandoklamba yariba hawgalakpagi matamda lok thungbaga manaba mongda nakiba miyoi singi laukiba swab sing study sing asina amuka hana retest tokhi
Wuhan gi study aduna haukiba January 12 gi mamangda lok thungbaga manaba layong singgidamak layengba lakiba masagi sai kunthra amasung kunthra gi mathakta leiba miyoi kunga taruki manungda miyoi marida SARS-CoV-2 gi infection identify tawki Seattle gi study aduna haukiba March 8 gi mamangda respiratory gi oiba anabagi report tawrakiba miyoi 2,200 yankhaiga humdoi gi manungda miyoi 15 di COVID-19 positive oiki haba khangma ngamki study adumakta da yaukiba miyoi sing adu influenza su positive oiba thengnaki Wuhan gi adult singi marakta lok thungbagi case ahum khudingi sawrakna case anirom di COVID-19 naramki aduga Seattle gi na lok thungbagi case 19 khudingi COVID-19 gi case sawrakna amagumbagi sang yoromba thengnaki data asi sizinaduna anauba study asigi team aduna COVID-19 amasum influenza infection gi ratio hotki masi flu nabagi sang khangbagi data ga punna sizinaduna hairiba matam tangkak aduda laikiba symptomatic oiba COVID-19 infection gi masing estimate tawungamki haukiba January 19 da lenga na Wuhan bu lockdown tawba matam aduda COVID-19 gi akhangba case Samri ge kungani toy khaktang lairi adumainama hairiba lockdown osi laukthoktrngai mamang dagi hauna English singani ga taraga mapan gi December 13 dagi English singani ga kungi January ge taraga ni toy phawb gi marakta Wuhan da COVID-19 gi case lishing muga sahum gi mathakta laikre haina anau study asine estimate tawri pro mayes na hai aikoina COVID-19 sandoragle haiba khangdringai mamang dagi hauna flu case ani khudingi COVID-19 case amamdi yamdrabada laikre haba data asina uli Seattle dana haukibe February 13 amasu March 8 gi marakta adult lishing mari ge sahumga humpuga tereta symptomatic COVID-19 naki haina researchers singna estimate tawri hairiba matam asida angang lishing ani ge saniga humpuga nipanda laina asina infect tawki haina su makoina estimate tawri hairiba tangkak asi mafam asida school sing thengjindringai gi matamni findings sing asigi matung ina researchers singna hai pandemic asi Wuhan dagi miyoi amakhaktang dagi sandorakpa haurakhiba oiramba yari mangonda laina asigi layong utpa haurakhiba asi kumja English singani ga 18 gi October thagi aroiba suruktu gi oiramba yai hairi Wuhan dagi Seattle da laina asi lakhiba asina mamang kumja English singani ga 18 gi December 15 amasung kumja English singani ga 1 gi January 15 gi marakta oiramba yai haina makhoina phongdokli study asigi findings sing asina utli madudi ngalinge matamda city ani asida COVID-19 sandopagi sang asi authority singna ahanbada report tawkiba sang adudagi yamna heli laina asi lockdown thamba haurakhiba adudagi tha kharagi mamanggi sandokpa hauramba yai study asina estimate tawriba asi symptomatic case sing khaktangne COVID-19 gi virus asi layong utragasu miyoibada yawba ngamba maramna lockdown mamangda laina asina infect tawkiba chapchaba masing adudagi yamna kai hena yamlamba yari hena su pauksi esina makhatana su phungdurali duga mayamna sigi content si kanai hena khanbi ragari singjo sudna mayam share to biramo share video si matang sai lo sinjage thank you